이마, 프레셔 쿠커 세니라 감그래. 오, 따이. 아홈락당 감한지게 파자나 묻나봐. Karino kamiduna? Karino haibani? 하와이네, 하와이. 하와이 하루가. Kari hawa? 무소리? Ay sangat pa siya. Hekta sangmingi, ha? Sangdaba suyataba. Imong sida nanim ay leire, isa leire, maunang leire, isunipi amaga, ay ko'y marini leire. Ay, kolik ta tayo na nubi ma. Ay nasanga isye. Manim patabi na mamog kong tang kuding yung sili habadidi nati ko. Ay na niya. Ano gi haraw kumay ka hena taway yaw ba arema da selmanghan ba napam da sat kraga halakani khangda ba nong yai tu da halakpa ay kaisu haide ko haizu hairo 이마기도 하이브가 짭만해. manade ay na hairi sidi haiba yaba do haide habani 하이시미트다. ay na haiba sanga ise mau nangsu momosasu ay na panayam na haire sabana mi hingbani sabana mi shibani masigi wafamse khangbasu khangdabaga chap manai ko noidi se lobukta tin hidak tuat pa phau chai ba langba madu charu ba longkunu sendra masing khangdam ge shirini 코일로 우스 티카이. makoidine masinjak ni khandana sajari mioi bana khoida tin hape khoi jope maduda nga kaya tin zabada shide hai mi so du mangai tin hidak chai ba nung hawai na hawai jar lon ba charu ba mioi kaya ma o ba phai ba si ba phawa yong na rim na tro 아도 미 로이나 강나라바 다나라바 와니 하베 이마. hekta khonganu bi ma loina khangnarap su zahi ama ni ani hum he he kalaga hawai jar sabadagi adu tawre ada tawre dana pau che da he he yaung na rai sibu khangnaraga bu yaura khidro 이마. 아이 하와이자 야오바 현장 통게 해봐. 자쿰다 하와이자수 레이티. nang na khomidu ngang ba hei ba wakal ta ba mi gi wangang na te ne tin hidak sai ba phau saru ba use kaya gi wari hawai jar gi wari dili gi thogdo harau kumai da thu mau cha ba ngang taramanga ahal ani sire aduga hospital angang yauna miyo yang khai lai kan nari hai ba sinna khudak ki oiba sa ba thakpa da poisoning oiba ba tai ko 남만들 꼭 근데 짜. aduga thakpadana kudam moina harap da yengoi yu thakpada nungtigi sang nai na khara yam tak thakpada chahi kun thagi matungda liver cirrhosis ta dana siba ko masina slow poisoning 아부아, 유 탁바다 얀산 potyan yaubadagi khudakta mi sibagi pausu pauseda radioda dum yaukre ko. chumi shuna haiba yu thakpada khudakta nongalaga siba adu tawraga siba idana yam yauna khre bema 나 수나비는 밤이세 까리노바. 와 꼬이비가노. 띠나 보인다. 탁탁. noina thak kaidana poina phajana ngang bawd loksan ngamdrabdabu poinda thak kai hai ngangda 좀 내려가 볼까. Bia anh mà. Ta bro. Thôi bia. Xin cái nó lâu xe. Ta bro. 따리 다모. aida thokrageda 이마스 토피키노. 나사누파다수 ngang비요. 마수네. 나사누파시수 자쿵기 타박다 타와얌 야오바니. madi nangondagi hena ngangna bawai khanga bro po chei leire inen tawrise afaba khalaga leire amoy alu buleira su ama buleira su masana khala oi dukandar duna khalakpa apat ala khara tum pula kana 마사다 하이비요도. 나사누파세 기수키리 마네네. Baba, kay no dubo. Ồ hằng da sune se mathang yemu. Hoi. Nang horen tuition ju hongwa ka di tawrabo. Loire. Phare
ꯑꯗꯣ ꯏꯆꯥꯕꯨ ꯀꯔꯤ ꯀꯔꯤ ꯆꯥꯔꯕ ꯉꯁꯤꯒꯤ ꯑꯁ ꯅꯨꯡꯇꯤꯒꯤ ꯆꯥꯕꯗꯨꯅꯤ ꯀꯩꯗꯧꯔꯒꯦ ꯌꯦꯔꯨꯝ ꯑꯃ ꯂꯐꯣꯏ ꯑꯃ ꯑꯗꯨꯒ ꯆꯥ ꯑꯃꯒ ꯑꯦ ꯁꯪꯒꯣꯝꯗꯤ ꯊꯛꯇ꯭ꯔꯕꯣ ꯑꯁ ꯁꯪꯒꯣꯝꯗꯤ ꯍꯥꯎꯁꯨ ꯍꯥꯎꯇꯅ ꯅꯪꯕꯨ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝꯒꯁꯤ ꯐꯖꯅ ꯂꯣꯟꯕꯤꯕ ꯅꯠꯇ꯭ꯔꯣ ꯂꯣꯜꯂꯕꯅꯦ ꯉꯁꯥꯏꯅ ꯑꯣ ꯄꯦꯁꯇꯨꯔꯥꯏꯁ ꯇꯧꯗꯕ ꯁꯪꯒꯣꯝ ꯑꯣꯏꯔꯗꯤꯅꯦ ꯂꯣꯜꯂꯒ ꯄꯤꯊꯛꯀꯗꯧꯅꯤꯀꯣ ꯍꯣ ꯁꯪꯒꯣꯝ ꯍꯥꯎꯇꯦ ꯅꯆꯥꯅꯨꯄꯤꯁꯦ ꯅꯆꯥꯅꯨꯄꯤꯗꯣ ꯂꯐꯣꯏ ꯌꯦꯔꯨꯝ ꯆꯥꯕꯗꯤ ꯐꯩꯀꯣ ꯕꯦꯀꯔꯤꯒꯤ ꯑꯗꯒꯤ ꯃꯄꯥꯟꯒꯤ ꯄꯦꯀꯤꯡꯒꯤ ꯑꯆꯥꯄꯣꯠꯀꯁꯦ ꯌꯥꯝ ꯍꯦꯟꯅ ꯆꯥꯃꯜꯂꯤꯀꯣ ꯑꯗꯨꯅ ꯐꯤꯒꯔꯗꯣ ꯈꯔ ꯅꯣꯏ ꯄꯦꯟꯕꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯅꯤꯗ ꯏꯃꯥ ꯐꯤꯒꯔꯗꯤ ꯃꯄꯥ ꯑꯩ ꯂꯧꯖꯕꯅꯤꯗꯅ ꯅꯨꯡꯉꯥꯏꯔꯦ ꯐꯖꯔꯦ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯔꯦ 이마 ꯆꯪꯉꯛꯀꯅꯤ ꯈꯟꯕꯗꯅꯦ ꯑꯩ ꯊꯣꯡꯗꯧꯕꯒ ꯇꯠꯂꯕꯅꯦ ꯑꯣꯏꯕ ꯑꯩ ꯑꯇꯩꯗꯤ ꯄꯥꯟꯅꯔꯣꯏ ꯆꯥꯕ ꯊꯛꯄꯒꯤꯗꯤꯅꯦ ꯑꯩ ꯌꯦꯡꯁꯟꯅꯤ ꯅꯪꯅ ꯊꯣꯡꯉꯤꯕ ꯊꯥꯛꯏꯕ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯆꯥꯕ ꯌꯥꯎꯔꯤꯅꯤꯅ ꯀꯣ ꯑꯩ ꯆꯥꯅꯤꯡꯕ ꯑꯍꯥꯎꯕ ꯈꯟꯕꯩ ꯋꯥ ꯅꯠꯇꯦ ꯑꯐꯕ ꯆꯤꯟꯖꯥꯛ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯑꯗꯨꯗꯒꯤ ꯈꯨꯊꯣꯡ ꯂꯥꯛꯊꯣꯡ ꯈꯨꯠꯆꯥ ꯂꯛꯆꯥ ꯅꯩꯅꯗꯕ ꯌꯥꯗꯕꯅꯤꯅꯦ ꯆꯥꯛꯈꯨꯝ ꯂꯨꯕ ꯅꯥꯟꯕ ꯄꯥꯟꯅꯕꯁꯨ ꯑꯩꯒꯤ ꯏꯊꯧ ꯑꯗꯨ ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯈꯣꯏ ꯑꯥꯗꯁꯨ ꯆꯥꯛꯈꯨꯝ ꯂꯤꯡꯉꯛꯏꯕꯅꯤ ꯏꯃꯥ ꯍꯣꯏꯒ ꯑꯩꯈꯣꯏꯒ ꯈꯔ ꯈꯦꯅꯕꯗꯨꯗꯤ ꯍꯦꯛ ꯍꯥꯏꯅꯕ ꯂꯩꯔꯛ ꯑꯃ ꯁꯩꯁꯛ ꯑꯃ ꯆꯥꯛꯈꯨꯝ ꯑꯃ ꯈꯥꯕꯩ ꯑꯃ ꯍꯥꯏꯗꯣ ꯑꯩꯅ ꯉꯥꯡꯉꯤꯁꯤꯒ ꯅꯪꯅ ꯈꯨꯝꯃꯤꯗꯨꯒ ꯌꯥꯝ ꯐꯖꯅꯔꯦ ꯂꯩꯔꯛ ꯑꯃ ꯁꯩꯁꯛ ꯑꯃ ꯆꯥꯛꯈꯨꯝ ꯑꯃ ꯈꯥꯕꯩ ꯑꯃ ꯍꯥꯏꯗꯨꯔꯣ ꯌꯦꯟꯗꯦꯝꯗꯨ ꯏꯁꯤꯡ ꯀꯣꯝꯄꯥꯛꯇꯨꯗ ꯀꯨꯞꯅ ꯁꯩꯖꯟꯕ ꯏꯁꯤꯡꯗꯨꯁꯨ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯇꯦꯡꯕꯒꯤ ꯏꯁꯤꯡꯅꯤ ꯑꯗꯨꯒꯅꯦ ꯊꯣꯡꯗ꯭ꯔꯤꯕ ꯄꯣꯠ ꯆꯩꯒ ꯑꯊꯣꯡꯕꯒ ꯄꯨꯟꯅ ꯊꯝꯃꯤꯟꯅꯅꯨ ꯍꯥꯏꯕꯁꯤꯃꯁꯨ ꯅꯪ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯑꯐꯕꯗ ꯆꯥꯝꯈꯤꯗꯧꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯆꯪꯉꯛꯏꯁꯦ ꯅꯪꯅ ꯌꯦꯟꯗꯦꯝ ꯀꯥꯡꯁꯣꯏ ꯇꯧꯅꯤ ꯍꯥꯏꯔꯝꯕꯗꯨꯗ ꯑꯩꯅ ꯄꯥꯝꯖꯗꯕꯗꯣ ꯇꯧꯔꯝꯃꯅꯤꯗꯅ ꯌꯦꯡꯕ ꯆꯪꯉꯛꯏꯅꯤ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯦ ꯌꯦꯟꯗꯦꯝ ꯁꯦꯕꯣꯠ ꯑꯂꯨ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯄꯨꯝꯃꯤꯉꯩꯗ ꯆꯥꯝꯃꯨꯗꯅ ꯄꯨꯝꯃꯤꯉꯩꯗ ꯆꯥꯝꯃꯗꯤ ꯁꯦꯡꯕ ꯌꯥꯝꯅ ꯍꯦꯜꯂꯦ ꯑꯩ ꯌꯦꯟꯗꯦꯝꯗꯨ ꯁꯣꯏꯔꯒ ꯆꯥꯝꯃꯕꯅꯤꯅ ꯂꯧꯈꯠꯄꯗ ꯃꯇꯝ ꯆꯪꯉꯦ ꯈꯔꯁꯨ ꯃꯥꯡꯉꯦ ꯃꯗꯨꯗ ꯌꯥꯎꯕ ꯚꯤꯇꯥꯃꯤꯟ ꯑꯣꯏꯔꯣ ꯃꯤꯅꯔꯦꯜ ꯑꯣꯏꯔꯣ ꯈꯔꯁꯨ ꯃꯥꯡꯉꯝꯃꯅꯤ ꯑꯗꯨꯒ ꯍꯩ ꯔꯥꯁꯨ ꯆꯥꯝꯃꯒ ꯆꯥꯎ ꯍꯥꯏꯕꯁꯨ ꯃꯌꯥꯗꯦ ꯅꯪꯒꯤ ꯃꯥꯏꯗꯣ ꯑꯩꯅ ꯉꯥꯡꯕ ꯇꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯑꯩꯁꯦ ꯁꯦꯀꯦꯟꯗꯔꯤꯒꯤ ꯑꯣꯖꯥ ꯑꯣꯏꯔꯛꯏꯅꯤ ꯍꯣꯝ ꯁꯥꯏꯟꯁ ꯇꯝꯕꯤꯔꯛꯏꯅꯤ ꯅꯪꯅ ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ ꯈꯟꯅꯨ ꯑꯩꯁꯦ ꯄꯦꯟꯁꯟ ꯐꯪꯉꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯅꯈꯣꯏꯕꯨ ꯇꯥꯛꯄꯤꯕ ꯉꯝꯕꯤ ꯅꯨꯄꯤꯅꯤ MA ꯑꯣꯏꯔꯛꯄꯩ ꯋꯥ ꯅꯠꯇꯦ ꯑꯩꯗꯤ ꯄꯥꯎꯆꯦ ꯌꯥꯝ ꯄꯥꯕ ꯔꯦꯗꯤꯑꯣ ꯌꯥꯝ ꯇꯥꯕ TV ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯄꯤꯅꯤ ꯏꯕꯦꯝꯃ ꯍꯣ ꯏꯃꯥꯅ ꯈꯪꯕ ꯍꯤꯔꯝ ꯈꯔ ꯑꯩꯈꯣꯏꯅ ꯈꯪꯕ ꯍꯤꯔꯝ ꯈꯔ 이마부 모바일ꯗ ꯑꯩꯈꯣꯏꯅ ꯁꯦꯜ ꯇꯥꯜꯂꯤꯕ ꯁ꯭ꯇꯣꯛ ꯑꯦꯛꯆꯦꯟꯖ ꯒꯦꯝ ꯈꯪꯕ꯭ꯔꯥꯕ ꯁꯥꯟꯅꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯣꯕꯥꯏꯜꯗ ꯅꯪꯅ ꯁꯦꯜ ꯃꯥꯡꯍꯟꯕꯒꯤ ꯅꯇꯩ ꯅꯅꯥꯎ ꯈꯠꯅꯕꯗꯤ ꯑꯩ ꯈꯪꯉꯤ ꯈꯪꯉꯝꯃꯅꯤ ꯇꯣ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯍꯥꯟꯅ ꯍꯥꯡꯗꯣꯛꯑꯦ ꯒ꯭ꯌꯥꯁꯅ ꯀꯣꯟꯅ ꯃꯨꯠꯂꯦ ꯒ꯭ꯌꯥꯁ ꯍꯥꯟꯅ ꯃꯨꯠꯊꯠꯂꯒ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯀꯣꯟꯅ ꯍꯥꯡꯗꯣꯛꯀꯗꯕ ꯃꯗꯨꯐꯥꯎ ꯈꯪꯗꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯃꯔꯩ ꯀꯀꯥ ꯌꯦꯠꯂꯗꯅ ꯌꯦꯟꯗꯦꯝꯗꯨ ꯂꯧꯈꯠꯄꯗ ꯋꯥꯔꯦ ꯋꯥꯕꯗ ꯅꯠꯇꯅ ꯁꯦꯡꯕꯁꯨ ꯁꯦꯡꯗ꯭ꯔꯦ ꯁꯦꯡꯗꯕꯇ ꯅꯠꯇꯅ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯇꯦꯡꯕꯒꯤ ꯃꯆꯨꯝꯗꯨ ꯌꯦꯟꯗꯦꯝꯒꯤ ꯑꯍꯣꯕ ꯃꯈꯨꯟ ꯃꯆꯥ ꯃꯆꯥꯗꯨꯗ ꯆꯪꯈ꯭ꯔꯦ ꯑꯁ ꯍꯥꯏꯔꯤꯉꯩꯗ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯤꯁꯨ ꯑꯃꯨꯛ ꯁꯣꯏꯈ꯭ꯔꯦꯅꯦ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯔꯒꯦ ꯃꯃꯥ ꯅꯠꯇꯦ ꯑꯗꯨ ꯁꯣꯏꯗ꯭ꯔꯤꯉꯩꯗ ꯃꯁꯥꯡꯗꯨ ꯁꯤꯠꯇꯅ ꯆꯥꯝꯕꯗꯤ ꯁꯦꯡꯉꯦ ꯑꯗꯨꯒ ꯁꯣꯏꯔꯒꯗꯤ 이싱ꯗꯒꯤ ꯂꯧꯈꯠꯄꯒꯤ ꯑꯋꯥꯕꯗꯨ ꯂꯩꯔꯔꯣꯏ ꯈꯔꯁꯨ ꯃꯥꯡꯉꯔꯣꯏ 이마 ꯑꯃꯨꯛꯇ ꯊꯣꯛꯄꯤꯈ꯭ꯔꯣ ꯑꯩ ꯆꯥꯛ ꯊꯣꯡꯕꯒ ꯉꯝꯃꯔꯣꯏ ꯊꯕꯛ ꯑꯃ ꯍꯥꯏꯕꯁꯦ ꯇꯧꯕꯗꯗꯤ ꯄꯥꯡꯊꯣꯛꯄꯗꯗꯤ ꯌꯥꯝꯅ ꯂꯨꯕ ꯑꯗꯨꯒꯅꯦ ꯉꯥꯡꯕꯗꯗꯤ ꯌꯥꯝ ꯂꯥꯏꯕꯅꯦ ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯆꯥꯛ ꯊꯣꯡꯕꯁꯤ ꯍꯥꯏꯗꯣꯛꯄ ꯂꯥꯏꯕ ꯊꯣꯡꯕꯗꯗꯤ ꯌꯥꯝꯅ ꯂꯨꯕ ꯇꯥꯔꯦꯅꯦ
ꯑꯗꯨꯅꯤꯅꯦ ꯆꯤꯟꯅ ꯃꯄꯥꯂꯦꯗꯅ ꯄꯪꯈꯨꯝ ꯈꯨꯝꯕ ꯍꯥꯏꯗꯣ ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯁꯇ ꯀꯩꯅꯣꯝꯃ ꯊꯥꯡꯒꯠꯂꯝꯃꯒ ꯀꯣꯟꯊꯣꯡ ꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯁꯨ ꯐꯠꯇꯕ ꯍꯨꯟꯗꯣꯛꯄ ꯊꯣꯛꯄ ꯑꯗꯨꯁꯨ ꯐꯠꯇ ꯍꯥꯎꯗꯤ ꯑꯔꯦꯝ ꯑꯈꯥꯛꯇꯨ ꯑꯩꯅ ꯃꯈꯨꯝ ꯄꯥꯟꯕ ꯃꯈꯨꯝ ꯈꯨꯝꯕ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯄꯒ ꯃꯐꯝ ꯆꯥꯅ ꯊꯝꯃꯨ ꯍꯥꯏꯕꯗꯣ ꯅꯪ ꯁꯨꯡꯌꯥ ꯌꯥꯗꯦꯅꯦ ꯀꯥꯎꯔꯦꯗ ꯑꯗꯨ ꯅꯪꯅ ꯉꯔꯥꯡ ꯅꯪꯅ ꯐꯠꯇꯕ ꯂꯪꯊꯣꯛꯄꯗ ꯀꯣꯟꯊꯣꯡꯗ ꯍꯨꯏ ꯆꯤꯛꯅꯔꯦꯗꯅ ꯐꯅ ꯀꯨꯏꯅ ꯌꯦꯡꯉꯦ ꯆꯪꯉꯛꯄꯗ ꯁꯪꯒꯣꯝ ꯊꯥꯡꯒꯠꯂꯝꯕ ꯇꯦꯛꯁꯤꯗꯣ ꯄꯨꯡ ꯀꯥꯔꯦ ꯂꯧꯕ ꯌꯥꯗ꯭ꯔꯦ ꯁꯪꯒꯣꯝꯁꯨ ꯂꯤꯇꯔ ꯃꯈꯥꯏ ꯑꯃ ꯃꯥꯡꯉꯦ ꯂꯤꯇꯔ ꯇꯪꯈꯥꯏ ꯃꯥꯡꯉꯤꯕꯅꯤꯅꯦ ꯑꯗꯨ ꯒ꯭ꯌꯥꯁꯁꯨ ꯐꯅꯌꯥꯝ ꯆꯠꯈ꯭ꯔꯦ ꯒ꯭ꯌꯥꯁꯇ ꯄꯣꯠ ꯑꯃ ꯊꯥꯡꯒꯠꯂꯒ ꯒ꯭ꯌꯥꯁ ꯊꯥꯔꯒ ꯆꯠꯊꯣꯛꯀꯅꯨ ꯐꯅ ꯌꯥꯝꯅ ꯍꯥꯏꯕꯅꯦꯕ ꯑꯩ ꯏꯃꯥꯁꯨ ꯌꯦꯡꯕꯤꯔꯝꯕ ꯌꯥꯏ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ꯭ꯔꯣ ꯑꯩꯗꯤ ꯀꯩꯅꯣ ꯀꯥꯅꯝ ꯅꯝꯃꯦꯗꯅ ꯆꯪꯉꯨꯝꯅꯤ ꯑꯩꯅ ꯆꯪꯉꯒ ꯒ꯭ꯌꯥꯁꯇꯣ ꯃꯨꯊꯠꯂꯤꯕꯅꯦ ꯈꯪꯉꯕ꯭ꯔꯣ ꯑꯗꯣ ꯑꯩꯅ ꯃꯨꯊꯠꯇ꯭ꯔꯗꯤ ꯀꯔꯤ ꯊꯣꯛꯀꯗꯕꯅꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯆꯪꯉꯛꯏꯗꯣ ꯀꯥꯏꯅꯊꯪꯗ ꯍꯨꯏ ꯃꯄꯨ ꯊꯣꯔꯛꯑꯒ ꯈꯥꯝꯃꯒ ꯂꯣꯏꯔꯀꯥꯟꯗꯅꯤ ꯏꯕꯦꯝꯃ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯋꯥꯅꯤ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯅꯪ ꯏꯇꯠ ꯇꯠꯇꯅ ꯇꯧꯏ ꯆꯤꯟꯖꯥꯛꯁꯨ ꯃꯥꯡꯉꯦ ꯒ꯭ꯌꯥꯁꯁꯨ ꯇꯤꯡꯉꯦ ꯄꯥꯇ꯭ꯔꯗꯨꯁꯨ ꯂꯧꯕ ꯌꯥꯗꯉꯩ ꯀꯥꯈ꯭ꯔꯦ ꯑꯗꯨꯗ ꯅꯠꯇꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯅꯠꯇꯕꯗ ꯈꯥꯡꯂꯥ ꯇꯦꯛꯁꯤꯔꯥ ꯏꯟꯁꯥꯡ ꯊꯣꯡꯕ ꯀꯩꯗꯧꯕ ꯑꯩꯅ ꯍꯥꯏꯁꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯅꯠꯇꯕꯗ ꯈꯥꯡꯗꯔ ꯇꯦꯛꯁꯤꯗꯔ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯏꯌꯦꯕ ꯁꯧꯈ꯭ꯔꯗꯤ ꯒ꯭ꯌꯥꯁꯇꯣ ꯈꯔ ꯂꯩꯊꯧ ꯇꯞꯅ ꯁꯧꯍꯜꯂꯨ ꯏꯟꯁꯥꯡ ꯀꯥ ꯍꯦꯟꯅ ꯃꯨꯜꯍꯟꯒꯅꯨ ꯏꯟꯁꯥꯡꯗ ꯌꯥꯎꯕ ꯑꯐꯕ ꯄꯨꯝꯕ ꯃꯥꯡꯕꯅꯤꯀꯣ ꯏꯕꯦꯝꯃ ꯊꯨꯝꯁꯨꯅꯦ ꯊꯥꯡꯊꯔꯝꯗꯥꯏ ꯅꯠꯇ꯭ꯔꯒ ꯍꯦꯛ ꯊꯥꯡꯊꯕꯒ ꯊꯥꯛꯎ ꯊꯨꯝ ꯍꯥꯞꯈ꯭ꯔꯒ ꯃꯤꯅꯤꯠ 4-5 ꯂꯩꯕꯗꯅꯦ ꯊꯨꯝꯗ ꯌꯥꯎꯕ ꯑꯥꯏꯑꯣꯗꯤꯟ ꯃꯥꯡꯉꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯦꯅꯦ ꯑꯩꯅ ꯊꯣꯡꯕꯗ ꯀꯩꯁꯨ ꯇꯧꯗꯦ ꯑꯥꯏꯑꯣꯗꯤꯟ ꯀꯩꯁꯨ ꯃꯥꯡꯗꯤꯌꯦ ꯏꯃꯥ ꯃꯥꯡꯉꯤꯕꯅꯤꯅꯦ ꯃꯥꯡꯉꯤꯕꯗꯣ ꯅꯪꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯌꯥꯝꯗꯤ ꯂꯩꯌꯦꯗ ꯂꯩꯒꯟꯕ ꯅꯨꯄꯥ ꯑꯃꯅ ꯂꯩꯕꯅ ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯂꯁꯤꯒꯦ ꯑꯩ ꯅꯪꯒꯤ ꯏꯁꯩ ꯇꯥꯔꯤꯅꯤ ꯏꯁꯩ ꯊꯨꯒꯥꯏꯕ ꯂꯥꯛꯏꯕ꯭ꯔꯣ ꯏꯃꯥ ꯅꯪꯒꯤ ꯏꯁꯩ ꯊꯨꯒꯥꯏꯔꯒ ꯀꯩꯗꯧꯗꯣꯏꯕ ꯑꯩꯅ ꯆꯪꯉꯛꯏꯗꯤ ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯒꯗꯒꯦ ꯈꯪꯗꯦ ꯍꯥꯏꯗꯣ ꯂꯩꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯗꯣ ꯁꯤꯗꯤ ꯄꯠꯀꯗꯧꯔꯦ ꯁꯤꯗꯤ ꯇꯦꯛꯏ ꯍꯣꯔꯦꯟ ꯁꯤ ꯊꯣꯡꯒꯦ ꯍꯌꯦꯡ ꯁꯤ ꯊꯣꯡꯒꯦ ꯃꯊꯪ ꯈꯟꯗꯣꯛꯎ ꯄꯔꯦꯡ ꯂꯦꯡꯉꯨ ꯍꯥꯏꯒꯦꯗꯅ ꯇꯧꯕ ꯑꯗꯨꯒꯅꯦ ꯅꯨꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯦꯕꯣꯠ ꯂꯩꯃꯛꯇꯗ ꯁꯦꯕꯣꯠ ꯂꯩꯁꯤꯜꯂꯛꯀꯅꯤ ꯁꯤꯗꯤ ꯂꯩꯍꯧꯔꯤ ꯁꯤꯗꯤ ꯆꯥꯅꯤꯡꯗꯦ ꯈꯪꯗꯕ ꯀꯩꯊꯦꯜ ꯅꯨꯄꯤꯅ ꯑꯁꯤꯝꯇ ꯈꯨꯔꯥꯡꯈꯥꯡ ꯀꯧꯕꯤꯈ꯭ꯔꯣ ꯌꯥꯝ ꯄꯤꯖꯔꯒꯦ ꯑꯗꯨꯗ ꯍꯦꯛꯇ ꯃꯔꯩꯕ ꯅꯆꯥꯅꯨꯄꯥ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡꯁꯤꯗꯤ ꯈꯪꯕꯤꯄꯣꯠ ꯅꯠꯇꯦ ꯏꯃꯥꯅ ꯆꯥꯛꯂꯥ ꯊꯥꯡꯒꯠꯂꯤꯗꯨꯅ ꯃꯥꯅꯦ ꯆꯥꯛꯁꯨꯅꯦ ꯑꯌꯨꯛꯁꯨ ꯅꯨꯡꯗꯥꯡꯁꯨ ꯂꯦꯝꯃꯤ ꯅꯨꯡꯇꯤꯒꯤ ꯂꯦꯝꯃꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯀꯣꯟꯅꯒꯗꯕ ꯆꯥꯡꯗ ꯌꯦꯡꯉꯒ ꯊꯣꯡꯉꯣꯏꯌꯦꯕ ꯅꯪ ꯑꯩꯗ ꯊꯣꯛꯆꯈ꯭ꯔꯒꯦꯗ ꯑꯐꯕ ꯉꯥꯡꯕꯁꯤꯗ ꯇꯥꯅꯤꯡꯗꯗꯅ ꯊꯣꯛꯈ꯭ꯔꯤꯁꯦ ꯑꯩ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯀꯥꯝꯃꯛꯑꯦ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯣ ꯆꯥꯛꯅꯦꯅ ꯑꯅꯤꯔꯛ ꯀꯥꯝꯕꯁꯦ ꯃꯨꯊꯠꯄ ꯌꯥꯔꯝꯃꯅꯤ ꯃꯨꯊꯠꯂꯣꯏ ꯉꯁꯤꯗꯤ ꯈꯪꯍꯟꯒꯦ ꯁꯤꯗ ꯂꯩꯔꯗꯤ ꯆꯪꯉꯛꯑꯒ ꯒ꯭ꯌꯥꯁ ꯃꯨꯊꯠꯄꯤꯗꯦꯅ ꯍꯥꯏꯔꯨꯔꯅꯤ ꯑꯩ ꯀꯥꯗ ꯂꯩꯔꯨꯔꯒꯦ 이마! 그야라 깜크게! 이마! 가남남이 그야라 깜크게 이미시고 마닝시주 가리네 시한 누비세 언떡나 팟키드레다 가다이세 크자노 가다이세 글롯 크자노 ꯑꯁꯤꯗꯒꯤꯒ ꯊꯣꯛꯂꯛꯏꯅꯦ ꯏꯃꯥ ꯀꯩꯗꯧꯔꯒꯦ
ꯈꯣꯡ ꯈꯪ ꯍꯥꯝꯃꯦ ꯍꯥꯝꯅꯤꯡꯗꯅ ꯀꯩꯗꯧꯔꯒꯦꯅꯦ ꯑꯁ ꯑꯩ ꯃꯅꯨꯡ ꯆꯪꯉꯨꯔꯕꯅꯤꯅꯅꯦ ꯈꯨꯠ ꯁꯥꯒꯁꯦ ꯁꯦꯡꯅ ꯍꯥꯝꯗꯣꯛꯆꯔꯛꯑꯝꯅꯤ ꯑꯩꯗꯤ ꯏꯃꯥ ꯂꯩꯍꯧꯋꯦ ꯍꯥꯏꯗꯅ ꯑꯩꯗꯤ ꯀꯣꯟꯊꯣꯡꯗ ꯃꯦꯝꯆꯥꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯦ ꯀꯩꯗꯧꯅꯔꯦ ꯁꯨꯒꯠ ꯌꯦꯡꯅꯔꯤꯗꯨꯕꯣ ꯀꯩꯅꯣ ꯃꯥꯡꯈꯣꯜꯐꯥꯎ ꯀꯥꯅꯝꯅꯃꯤꯅꯦ ꯀꯔꯤ ꯀꯥꯈ꯭ꯔꯦ ꯍꯣ ꯆꯥꯛ ꯊꯣꯡꯕ ꯍꯧꯕ ꯑꯗꯨꯗꯒꯤ ꯍꯣꯝ ꯁꯥꯏꯟꯁ ꯆꯪꯉꯛꯄ ꯉꯥꯡꯕ ꯇꯥꯅꯤꯡꯗꯗꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯛꯄ ꯑꯗꯨꯗ ꯃꯦꯝꯆꯥꯕꯤꯅ ꯀꯧꯔꯛꯄ ꯋꯥꯔꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯑꯣꯏꯔꯝꯒꯅꯤ ꯆꯥꯛꯈꯨꯝꯗ ꯒ꯭ꯌꯥꯁꯇ ꯆꯥꯛ ꯊꯥꯡꯒꯠꯂꯝꯃꯤ ꯀꯥꯎꯕ ꯀꯣ ꯃꯦꯝꯆꯥꯕꯤꯗꯨꯁꯨ ꯃꯅꯦꯝ ꯍꯨꯟꯕꯤ ꯑꯗꯨ ꯅꯠꯇꯦꯀꯣ ꯑꯩ ꯁꯦꯡꯅ ꯍꯥꯏꯒꯦ ꯑꯩꯒꯤ ꯅꯥꯛꯇ ꯏꯃꯥ ꯆꯪꯉꯒ ꯉꯥꯡꯕ ꯇꯥꯅꯤꯡꯗꯗꯅ ꯊꯣꯛꯄ ꯑꯃꯨꯛ ꯑꯅꯤꯔꯛ ꯀꯥꯝꯃꯒ ꯏꯃꯥꯅ ꯃꯨꯊꯠꯆꯔꯅꯤꯅ ꯈꯜꯂꯨꯕ ꯑꯩꯅ ꯊꯥꯡꯒꯠꯂꯝꯃꯤꯁꯦ ꯆꯥꯛꯅꯦꯁꯨ ꯍꯥꯏꯔꯝꯃꯤꯅꯤ ꯑꯩꯉꯣꯟꯗꯒꯤ ꯂꯥꯎ ꯅꯝꯅꯨ ꯏꯃꯥ ꯊꯥꯡꯒꯠꯂꯤꯁꯦ ꯆꯥꯛꯅꯤ ꯑꯅꯤꯔꯛ ꯀꯥꯝꯃꯒ ꯃꯨꯊꯠꯄꯤꯌꯣꯅ ꯍꯥꯏꯔꯝꯕ꯭ꯔో ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯗ꯭ꯔꯁꯨ ꯏꯃꯥ ꯆꯥꯛꯅꯤ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯒꯤꯠ ꯂꯥꯎꯅ ꯅꯝꯕꯗꯣ ꯑꯩ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥꯁꯨ ꯈꯪꯗꯦ ꯑꯩꯁꯨꯅꯦ ꯈꯣꯡ ꯍꯥꯝꯅꯤꯡꯉꯛꯄ 이마기도 메이테이 와이다 란티 하이두니네 ngasi기세 이베야마 낭수 khara lani aduni gas tharaga chathokanu na haido hanjan ai ngang loidri ima aigi nupi ibeya masu lali aigi imasu sumde sidi phengbada pakni hararoi mi singse ontongnasu phanakidreda aidi gas tum pamuine gas naga tangbasida aidi cheng pamui cheng kilo ama khare helamgani asigi makharongi mamam chani se cheng leitabdagi chak thongdaba masing khangpotte cheng oina mokhoida pibirabdi sumaina leiminaradi aidi yumsida leiba ngamaroi ichanopa khomo aigi wato nangi bima sina gas chak thangatle ꯀꯣꯟꯊꯣꯡꯗ ꯀꯅꯥꯅꯣ ꯑꯃꯒ ꯑꯩ ꯐꯠꯇꯕꯒꯤ ꯋꯥꯔꯤ ꯁꯥꯔꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯃꯟꯈ꯭ꯔꯗꯅ ꯒ꯭ꯌꯥꯁ ꯊꯥꯔꯝꯃꯦꯕ ꯀꯥꯎꯔꯦ 이마기 와리니 두부 이마부 ꯈꯪꯉꯕ꯭ꯔꯥꯕ ꯈꯪꯉꯦ ꯅꯣꯏ ꯑꯅꯤ ꯑꯍꯨꯝꯕꯨ ꯄꯨꯜꯂꯗꯤ ꯃꯅꯦꯝ ꯃꯀꯨꯒꯤ ꯑꯥꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ 이마 ngasidi ima ai nacha wa amta haijege ibe ai mana chak thungingaida imana hek changaga machit ngangbado adu tokpiro ngang numit amada fajana imana ngangningba mayamdo loina chithadana ngangbiro noina aina ngang ba haiba wahaisi yam fajadaba wane dana khalline ai ngang ba natte ne bungo pokdak pibani kana ba wa takpani ne nakhoina logdabagi wani o ima pokdak pigidaba singdo ngasi pibiro yare phabadine uringai thengnaringai khudak to da ngang baduna di phaba biema nangi pressure cooker do thamo konsak lobada piro ha imane sel pirage pressure cooker do ama ibungo ngak leiraga leiruro ama leiruro ima ngasi khong hamba tanja chadabadagi pressure cooker amagi sel tingdorine ihe nangsune amuk kochi korang toranu imana hainingi se amukta ta khoke dorage aina hainingba haidringai simatang amtanga ningsingminasi ima sida habdi khogi yum sida mi lakhoda ko he haibanidana imadi na hawoidi ima mandi isi machega manai adu tawi saban adu phajariba kuchu phajariba dubu kari mantra sanage kari jage jaya ko ima haisya yai ima mantra gi wadu to oba ha saba ma hairido makoi ikan khandana hairibani adusu achumbani miyoibagi phajaba hakjang phana leiba punchi nungsangba mapung oina saba thakpagi makha yamna pole achumbani saba thakpa haiba hairise sel yam sakmantaba khucha natte thongba thakpada wagadaba natte ahanbadane sak yamna sabado khara handaba aduga mana masing yam saba mana masingsu champut adagi angan ba masi khara yam chaba aduga thau thum yam ba ensang se khara tana chaba ima adudi mi ayambana khangnaraga leiraba wafamni
ngamdabagi wanida. Khangnade ngamdaba nang huji harido khangba yogdabdagin. Aduni. Aduga nakhoigi oinadi nga su sagadabani. Adubu sangkakkadabani. Ima. Hawi aduga leiba ngami haidana pangcha sasinba yati. Isa nupa nanga isugana red meat chabado yam toimaliko. Hoi ma. Sayola mada amu aniraktang chaw. Sabada sangsu yamoidabani. Aduga mau nangna dasagusa thonge dasagusa samputpule. Pangnare nomana hawai de yendem hapu haidana aina hairamena hape. Aduga yendem ama irole. Nomana kanglayen irolaga kanglayen pakna mama tawre. Madumadi imana summe he. Ho kudaki ngamna ba apang bana. Ado aingondara imadara haigdaba khangabo. Oh haudre. Aduga hawjiki matamgi mana masing ayamba tilhat hidak adagi chauna ba hormone na singba yam na sairaban. Singbani ma. Adu akuppa khangdrabasu nongmanini thambada fibam kaina patsalakpa pumsalakpa ekoi chaba yati. Aduga ataisu pummingeda isingda marep thumna pungkhai ama tingadabani aduga amuksu chamgadab. Ima. Aduga ninjang edai bunga nangna ne atekpa chamdaba maroi mapangbu oiro hangama punbu oiro ko enjang athongba yawba tengkot ka makum apakpa amana hek khumminnai kupminnai. Ima. Adudi aina su haribani. Punna kumindabado hangoi haidana. Hangoi bagi wanga natabada mahik matai enjangda tagi gadawrimni. Aduga amana sa enjang hapamdaida pukham tengkot tengiba isingdo sakhum konjinda tariba ising asi nangi mathakki ising khilliba sidagi piriba isingni. Mani ma. Syntax dagin. Aduni madu kayam phaba isingno. Mahik matai hatlabra khangdaba isingni lubabdi adum lujaba. Aduga shoidaba ising asaba asauba ising glass amana mathang chamba yani. Kwa natragana mineral water na yani. Filter gi ising so dum yai. Filter sunini ima. Moisidi mahik si ponte. Aduga mineral bottle su ji kanglon chumdaba mayam ama yawribani. Khanjillurabadi chaba thakpa amatang amaroida. Aduni hekta khumba hairisi. Migi section ba imgi loina ngakna chatlibani. Aduna nada yektana punchi nungchangna hingnaribani ne. Nungtigi saksu injang lemali undoi. Mana masing laibadadi kilo phai phade alupa marfu haibado humfu tawrage adugi mapundo yankai gi mapun ahum piro idrangangnari. Summi ma. Aduga sak oidringai cheng oiringi matamdadi ne cheng maru matabadi khulli ne. Sak oiba matamda ising gas matam injang oibadana thau thum nga gas matam aduda irai laina hundokpa nongmada aikoina hundo ibase parurabdi nongmada lupa yankhaidagina yamdrabada chama chanimu hundokpa yauribani. Asingbani ma. Nongmada yengu lupa yankhai pabada thamda lupa kayano Lisingam sangwa. adudi sahidadi lupa lising taragani thoi thajabra Hoine. Asingbani ni iman haise. Yangoi imagi ibungo Ima. ima ubema imana hairibase munna taw saba phangnadaba miyoi yamna lei khraponi ko sadadana siba yamna yauribani ko